Nat Yokhat Lupki Maridak Suba Mapok Kumon Thoram Ngasi Mihul Thangta Sanglen Khongman Okram Chutek Imphal East Manipur da Pangthokre Inat Yokhat Lup EYL Ase Lamdamasigi Yelho Furup Singin Nat Chatnabi Saktam Pokpa Ahanbada Maruiba Pau Sangai Festival listing ani kun nga Governor Ajay Kumar Valana ngasi hawdoklagani Sangai Festival gi mayokta IDP sing kokomi yauna tongan ba lop sing na tampaki mafom kayada sinthale pagi khongjang sangsingkre Manipur gi State Information Commissioner Oina Nungsitombi Atopam ngase Chief Secretary Punit Kumar Gwel na wasak lokre Kuramjari Mami TV na sandok chaba Manipuri pau mideng tabiram liba pumnamopo BHARATI WANGKHEM na Kuramjari Hauzek pau sandok na pijari Sangai Festival listing ani kun nga Governor Ajay Kumar Valana ngase hawdoklagani Numit 10 chupna chathagadaba festival ase tha asigi kuntra fawba tongan ba mafam singda chathagani Festival ase mapung fana pangthoknabagi damak mangjaunana security gi akanba checks in thorang lokhale Imphal gi hapta kangjibungda pangthokadoriba festival asigi manungda tongan ba kala sanskriti gi thoram sing Sangai Film Festival Indigenous amade Adventure Sports International Polo Tournament Sangai Football Cup Miss Sangai 2025 Hiyang Tanaba Cherry Blossom Festival na jingba makal mathel gi thoram kaya so pangthokani Nakalamaromda State Transport Department of Festival ase yengba lakadoriba miyoi singna purakpa gari singe parking mafam single loinana parking sing so laukthokre haide Kokomina Sangai Festival hawdokpa numit asida miyamna sintha leptuna Sangai Festival asibu pangthokpa yaningde haiba banner paiduna khongjang sangsinaba haikibagi matung ina ngasi lamdam asigi mafam khudingmakta sintha lepagi khongjang sangsili mafam ayambada dukan kaithal sing thong hangnakide adumoinama khurai lamlongdadi protester singa security ga akanma maongda muknakhe loinana anida asok apan khara yaunakhi haide Ningsing bayabadi lengakna November kunga mathoidagi hauduna Sangai Festival pangthoknana ba sem sariba asibo tongan ba mafam singda leiriba IDP sing amadi kokomi yauna loop kaya amana pangthoktanana ba akanba wafam thamkibane Sawambungi relief camp ta leiba IDP amana fongdorakpada lengakna pangthokani haina siliba Sangai Festival asigi mathakta tongan ba relief camp ta leiriba IDP singna punna punsinnaraga ngasigi mass sit-in protest ase pangthokpani Masida lengak na midyeng changbiduna Sangai Festival ase khudakta handokpiyo karigumba handoktaba taragadi khongjang ase hena akanba maongda makhatana lepalaitana changsilakhigani relief camp ta wana awa chaina khangduna leiringai cherak asida kari karamba maongda festival ase pangthongning libano lan asi hana loishinduna aikhoibu yumda hana hanjun hanbiyo madugi matungda festival ase pangthopiyo aikhoina chathariba ase lengak na tabiduna karigumba khudakta pangtholoroi haiba lengak na lauthopirak khudakta handokchagani haina phongdokhe
Manipurgi State Information Commissioner Oina Nungsitombi Athokpam ngase Chief Secretary Punit Kumar Goelna wasak lokre Imphal Raj Bhavan gi Darbar Hall da pangthokiba thauram aduda Governor Ajay Kumar Bala saruk yakhe National Investigation Agency NIA ngarang New Delhi gi Lal Killa da thokiba bomb pokhaibagi thodok te chenabani haiba mioi mari amaso fagat pangamkre Paugi likun amagi matungina NIA gi cherol amada farba mioi sing ase court puthok matungda custody da thamkre haide hauzik fawbada thodok asida chenaba mioi tarukte fagat pangam kibaga loinana thodok asida logtunaba mioi sing chap chaba masak khangdoknanaba fagalaba mioi sing NIA na akan mamoongda wahang pahong chathare thodok asida chenaba mioi khudingmak fananaba NIA na mari leinaba State Police singa pau faunaduna thabak paikhatli haina pawasina makha tarakle Security Force da chaliba tha sigi tarama panda tongan ba aina thingkraba lal holup ke mioi ahum fagat pangamkre Manipur Police Control Room da thadorakpa warol amagi matungina Security Force na pripa ke mioi ama Imphal East ki Porompat Police Station gi manung chana leiba Kongpal Iran Fam Thong area dagi fari haide Farba mioi adudi Bidyasagar ngangom chahi taramapan Imphal West ki Kwa Kaithel Konjeng leikai dagi ni haide Numit asimak tada Security Force na KYKL gi mioi ama Bisnupur District ke Moirang ngangkhalaikai dagi fari haide Farba mioi adudi WANGKHEM Romesh Singh Elias Romi Elias Khagemba chahini fuhumdoi District asimak ke Naren Sena maning leikai dagi ne Nakal amaromda loop asigi mioi amaso Imphal East ke Lamlai Police Station gi manung chana leiba Phaknung makha leikai area dagi fari haide Farba mioi adudi Salam Sadananda Singh Elias Bablu chahi kunganipan District asima ki Kangla Sangom Sang awang leikai dagi ne mioi ase mecham miam dagi sel khaibada chenaba misakni haide Sangai Festival pangthok payaroi haiduna kokomi gi ngarang changsilakiba khongjangda saruk yakiba singi mathakta criminal case ama Porompat Police Station da register tawre haide police ki paw amagi matung ina makhoi gi mathakta public servant amada khut thaba amade mathau pangthokpada ayet apan piba security barricade na chingba namkhaiduna changsilakpa yawba maral kaya siri haide Haukiba pung kunmari asida state asig oina mioi humputara taret dengue positive oiduna apunba case lising manga chaniga nifu humdoi sukre haina Directorate of Health Service na thadorakpa report amana khanghalakle report asigi matung ina haukiba pung kunmari asida hengalakiba dengue positive case humputara taret asigi manungda Imphal West District ta nifunipan Imphal East ta kunmari Kakching da ama Thoubal da ama amade Ukhrul da ahum thengnaki haire Adumakpo hairiba laina ase Farjol District tade ngasi fawbada amata thengnadri haire Health Department ki report amagi matung ina hauzik fawbada Manipur gi tongan ba mapam singda maikhu kamthokpaga loinana laina asigi matangda miyamda awareness pibana chingba khongthang kayamarom paikhatli haire Paugi marak thana atemba break amatang lominase Dada Ibe makigano Alda betamo Sige yumse extend tina checksin na laksilaga tamkrabani ne Dada nang se Juha habaga amta kidarbo Asumna mayam na machalbo ngapshan lugum masigi yumasibu asoya ngan kokadabagi extend tina ngapseli extend jawar habadi ngaktok na basemani Zarman technology siya naman na concrete katok na tinaro matamda kapag nalamok na engel adli extend TMT strength is in the quick Chicken sausages from Total. They are perfectly seasoned, juicy and smoky. Trust Total for snack time. It's totally worth it. Miyamgi khurung chanabgidamak cable wear pusan rabasu mami TV gi makal mathen kya gi channel amadi
atop channel kya adom gi mobile phone natragana television de yeng bayar gane cable wire tingbagi mathau tadraba pung kun gamari chupna yeng bayarba anauba technology asi lafna manipur gi mapanda leibiriba iresa singnasu line yeng bayar gane karamna adom gi mobile phone da natragana television da haptuna sandok shariba channel singasi yengani haibagi maramda akuppa marol khangbining basingna 9233577337 da call tawiro matam chupada mami tv bu support tawbiri basingbu mami tv na tawbibal khangbu chari break ki matung da taramna okchare makhataba pau pizare Manipur gi sagol listing amaga chama yankhai gi damak lupa lakh kumapan listing maudrama pan ga chani gi senfam incentive oina governor Ajay Kumar Valana release tawkre haire social media da thagalakpa Rajbaban gi warol amada governor na ngarang Rajbaban da Manipur gi sagol listing amaga chama yankhai gi damak sagol sing asigi mapu marifutaruk amade club sing da DVT gi kuthang da lupa lakh kumapan listing maudrama pan ga chani gi senfam incentive oina release tawkhibani haire ngarang release tawkhiba incentive ado state plan fund ge makhada pibani amade senfam ase tha taruk ki mathak yauna apunba poni listing amaga chama yankhai gi ni haire adumoina mak hairiba incentive ado chahi ahum pirudraba matungda ngarang release tawbani masi Manipur gi poni singe machinjak pizabada mateng pangnana bagi pandamda pibani haire senfam ado release tawba aduda chief secretary amade lainga ke veterinary amade Animal Husbandry Department ki Secretary Director amadi official sing saruk yakhe Patriotic Writers Forum Manipur na sinduna lakliba November 16 listing ani 15 Nomaizing numit ke nungthilpung amataba matamda ya school khwairakpam ge khutida tariba nat amade khunai gi masak haiba hiramda Nomagi oiba seminar ama Manipur Press Club Imphal gi Loktak Holda pangthoklagane seminar hawdopagi thoram Professor Rajen Toizamba Convener Manipur Language Advisory Board Sahitya Academy na inaugurator oina saruk yagane forum gi secretary Rakesh Nauremna introductory speech piduna hawdokadoriba thoram asida forum gi president Nauroibam Khamba Luwangna Thauram mapu oina saruk yagane seminar session da Professor S Lanchen Bamaite Dean School of Humanities Danamanjuri University na moderator oina saruk yagane seminar asida tongan ba Hiram Singh da paper reader Marina Che pathokane ya school khwairakpam gi saireng da nat ki masak haiba Hiram da Manipur University gi Manipuri Department gi Professor Chirom Rasketan na Che pathokane Folklore gi lamda ya school khwairakpam ki khudol haibak hiramda Danamanjuri University gi Manipuri Department ki Assistant Professor Dr. M Sadanandana Che pathokani ya school khwairakpam ki thamoi gi paujel puriba dharma chatna drabadu da haiba hiram asida Danamanjuri University gi Assistant Professor Dr. Longzam Sangita amade ya school khwairakpam gi wari machada tariba nupi amade khunai masak haiba hiramda Western College Konthaujam gi Assistant Professor Dr. Mayengbam Vidyapati Chanuna Che pathokani Manipur Police Assam Rifles amade CRPF ke apunba team amana Kangpopi District ke Songlong Village ke tongan ba lam ekar tara romda tharamba Popi Pambi Sing Yantatuna Manghankre Haide Police ki pau amagi matung ina mafam aduda saramba lautang sang ahum amade Popi thabada sizinaba potlam sing mai thaduna Manghankre Haide Security Force na miyoy ama WY tablet ka kona na fare haide farba miyoy adudi al mamun chahi kuntra Assam gi Batawari dagi ne police ki pau amagi matung ina miyoy ase Senapati District ke Mau Police Station gi manung chana leiba Phikhomei Junction dagi fabani haide mangondagi kg manga ga gram 4 buki oigadaba WY tablet packet manga chaka mari panba gari ama mobile phone ama debit card ama amade sell oina lupa listing amaga chamri kun fagat pangam le haide Security Force na drug dealer ahom Imphal East ke Hata Golapati dagi fari haide Police ki pau amagi matung ina miyoy sing ase Tangnopol Police Station
Police Station na Laukhatpa NDPS case ki matung ina fakibani farba miyoy ahum adude ibema chahi nifutaruk minuthong telepati MD Afzal chahi kunipan Porompat Muslim Road number 2 amade Sahabuddin chahi Yangkhai Mathoi Yaripok Tulihal awang lekai dikini makhoi dagi sel oina lupa lakhani brown sugar pubada sizinaba ahangba bottle mautra mathoi ahangba container taruk ki manga Aadhar card ahum pan card ahum election card ama amade smartphone ani Bank passbook amadi driving license pagar pangamli hairi Manipur Police Control Room Thadorakpa Cherol amagi matung ina National Highway 37 Imphal Jiribam lambida lamdam asigi tangai fadana nongmada changdraba yadraba pochai puduna lakpa gari chahumga ani hairiba lambi asida apanba yauduna pusilakre makha tana pochai pusilakpada khudongthiba thoktanabagi damak chingnaningai oiba mafamsingda security force na akanba checks in tharang lokhatke Manipur District Pumna Makta Pamdaba Thodok Thoktanabagi damak Chinga Masung Tamda Pune checkpoint Chamaga Tarataruk Hangduna Achat Awok Singh check Chathaki Haidi Amaromda Manipur Police na motor vehicle eki makhada drive chathabada ain kaina thorakpa gari kun manga chalan kaktuna sale oina lupa lising kuntra nipan khonggot pa ngamle haidi amade gari mari dage tinted film so loktoki haidi Security Force na ngarang Imphal East ke Yaingang Popi Police Station ki manung chana leiba Urangpat ke Chingsang Parengda thiba humbagi thabak chathabada khulai kya fagat pangamkre haidi fagalaba khulai sing adudi ahangba magazine amaga loinena pistol ama tear gas gun ama country made ball action rifle ama country made .22 rifle ama tear smoke cell ahom tongan ba caliber gi maru tarama thoi 7.62 mm gi empty case tarani thoi amade 9 mm gi empty case tarahum doini haidi Anti-Terrorist Squad ATS Officer Singh Saduna fraud tauba mioi Singhna Guwahati gi Badodara District ge chahi humfumanga suraba lomi amabu kiningai oiba digital arrest scam tauduna thambi badagi khangba ngamduduna masa matom to suicide tauduna sijakre haide paugi likhun amagi matung ina fraud tauriba mioi Singh aduna lomi aduda lupa crore nifugi sasinaba fraud case ke maral sibaga loinena Athiba Khonda amadi sizinaduna threat kaya ga loinana kihan khanghanduna makhoina haiba indrabadi awafamda tagani haiduna kihan kibani haire mioi sing adugi pressure da khangba ngamdaduna leirakpadage lomi asina kanada su masigi matangda haidoklamdana hu thaktuna sijakibani Aroibada maroiba pa amana pizare Sangai Festival listing ani kun ngamanga Governor Ajay Kumar Balana ngasi haudoklagani Sangai Festival gi mayokta IDP sting kokomi yauna tongan ba lob sting na tampaki mafom kayada sinthale pagi khongjang sangsingkhre Manipur ki State Information Commissioner oina nungsitombi atokpam ngase Chief Secretary Punit Kumar Goel na wasak lokre Amadi NIA nagarang New Delhi gi Lal Killa da thokiba bom pokhai bagi thongdok ta chenaba mioi mari amaso fagat pangakre Hauζiki oinadi MAMI TV na sandok chaba Manipuri pau loisinjare makhataba pau gi dama miyeng taduna lebiyo